Union Home Minister Amit Shahna tha asigi tarukta sangabiramba Imphal Smart City Limited ISCL gi senthang makhada crore 5 rom changna semkhiba Kangla gi nongpokthong asi Chief Minister Nongthombam Birena miyamda khutsinakre Manipur Lengaki Archaeology Department na sinduna pangthokiba thauram aduda Rajya Sabha gi MP Ningthau Laisemba Sana Zawba amadi Minister MLA singsu saruk yaki Chief Minister Nongthombam Birena haikibada Manipurda khundaminariba tongan-tonganba lining chatpa phurup khudingmak ingna chikna nungsi chanana leiminanaba ngasi phauba isoda khurumduna lakli BJP gi leingak hek lakpadagi ngasi phauba chingtam thong manana chawkhatminanaba tongan-tonganba thabok thauram kaya paikhatuna lakli haiki ngasi gi nongpok thong asi BJP gi anirak suba leingak asina miyamda khutsinaba achauba khudol amani masi IRB personnel singna ngak selagani amadi Kanglagi nongchup thong thingzilagani hairaduna nongpok thong asi matam kuina leiramdabana anam aha churaba khunai asi ngasidi thong asi hangdoklabanina chawkhatba tangdu laitaba Manipur ama oiraklagani haiki Anuba BJP 2O lakpagi anuba achievement nama khudon nama Manipur di miyam da singa mani tamna lai ba kuna makta sinaba aduga numit ni fajana sidaida nga aga thamgani ngasigi matungda nongsup lomdagi akhoi changhalaroi Kangla nongsup thong hingani aduga mi macha ma khong lambi leiribado adugi channa ma thamaga aduga gari nungni kari kari lakpa sida thambiraga adugi khong changba adugi gari changge haragan awang dagi changba adamai tro kana khoi kitang channabi haibam su am lubani channabi haibam su normal loina sigado bangatane normal loina mapu puya da shori puya da babilagi puya da gulo pakhang bul da jesus ki mapu puya da dagi alani loi chakti kidu matane but khoi leiring ai sidai hingminari ngai se da khoi amatoina nuksi sanana sammana ba thak amada leminana bhona se Imphal West District ki Imphal Police Station ki manung chanba Nagamapal Kangjabi Leirak Laikangbam Laikai da leiba NIT Lamphel da DPG register oiriba Laikangbam Dorendro Chahini Putaret apokpa Laikhidraba Nabakumar gi yumgi thongal da ngarang numidang pung 12 minute nifuni panlom tabada masak khangdaba singna sakti leiraba bom ama pokhai halamle bom expert ki matung inna ngarang pokhai khriba IED adu yamna sakti leiba makhal gi bom ni IED adugi splinter day spot inquiry da fangba ngamde adubu bom adugi impact ki Imphal City gi akoibada laiki hairi bom pokhaibadu da El Dorendro gi gate ki saru khara amang ata thokpada natana ahingi matam oibana asok apandi yaukhide adubu akoibada laiba yumsingi wall amadi thong thongnau sing akai atoi thoki thaudok adugi matangda Imphal Police Station na case ama lokhatle hairi Bharat Laingaki Union Minister of State Home Nityananda Rai na numit nini gi khongchata ngarang more da thungkibaga loinana ngasi Indo-Myanmar border gi phibam yengsinkhre Union Minister of State Home Nityananda Rai gi yengsin khongchat aduda Indo-Myanmar border gi gate number 2-4 amadi integrated check post ki phibam yengsinki yengsin khongchat aduda Assam Rifles ki makok thongba official singsu saruk yaki tungda Indo-Myanmar border town Moreda Laiba Tamil Singhi Laishang Sri Angalai Parmeshwari Sri Muneshwari Temple da Chatuna Lai Kurum Kibaga Loinana Mahakna Hai Tamil Mandir Asigi Maramda Mahak Hanasu Pau Tare Ngasi Isa Mapam Asida Laktuna Lai Kurumba Pangbasi Yamna Laibak Phabani Haiki इस मंदिर के विषय में मैं पहले भी सुनता था और आज मुझको इस मंदिर में आकर भगवान के दर्शन करने का अवसर मिला मैं धन्य हुआ और बहुत ही अनुपम और अनोखा Mahut Department da Kaithel Sanaba Anoba budget ama heklakbaga Kakching Kaithel bu matamga chunaba makhalgi Kaithel ama soidana sanaba hotnaragani haina Mahut Minister Y Khemsana phongdokre Wapam asi Kakching Municipal Council na sinduna Kakching Maramba da pangthokpa Moramba Solid Waste Management Site Sangabagi thauramda haikibani Manipur Pollution Control Board ki Chairman Dr. U. Deben, Kakching AC ki MLA M. Rameshwar amadi Mahut Director Robert Khetrimayum yauna pangthokpa thauram aduda Minister Khemsana makhatana hai
Kakching Municipal Council gi miyoising amadi Kakching gi miyamna wakal tabiduna Kakching City bu lunana thamduna Manipur amagi India gi lunanba city singi manungda kayarak chanba ngamkhiba asi thagatningai ni Kakching Kaithel asi matamga chunadriba asi department asida anauba budget ama hek lakpada soidana sagani Kakching Kaithel gi akoibada leiriba street vendors singi isu asisu kari toba yabage yengsingani haiki Kakching City ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯂꯩꯕ IAS ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯛꯄ ꯑꯗꯨꯒ IPS ꯑꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯔꯀꯥꯔꯒꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯋꯥꯏꯗ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯄ ꯑꯗꯨꯒ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯁꯨ ꯌꯥꯝꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯂꯝꯕꯗꯒꯤ ꯈꯤꯇꯪ ꯗ꯭ꯔꯣꯕꯦꯛ ꯂꯥꯛꯄꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯦꯟꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯦꯃꯣꯔꯤꯌꯦꯜꯗ ꯄꯤꯕꯤꯔꯛꯄ ꯀꯩꯊꯦꯜ ꯁꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯍꯥꯏꯔꯒꯁꯨ ꯀꯛꯆꯤꯡꯗꯩꯅꯤ ꯃꯍꯨꯠꯀꯤ ꯕꯖꯦꯠ ꯂꯩꯕ ꯂꯣꯏ ꯈꯪꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯥꯔꯀꯦꯠ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯀꯩꯒꯨꯝꯕ ꯕꯖꯦꯠ ꯂꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯅꯁꯨ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯨ ꯁꯤꯗꯩꯅꯤ ꯑꯩꯈꯣꯏ ꯍꯦꯛ ꯑꯍꯥꯟꯕ ꯂꯥꯛꯄ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯣ ꯀꯛꯆꯤꯡꯗ ꯄꯤꯖꯒꯦ ꯍꯥꯏꯕꯁꯤ ꯃꯣꯏ ꯊꯝꯖꯒꯦ Ngasigi thauram aduda saruk yakhiba Manipur Pollution Control Board ki chairman Dr. U Devena hauziki matamda waste management asi yamna mathau tare loinana Kakchingda atuba matamda air monitoring station ama thamlagani haiki Kakching AC ki MLA M Rameshwarna Mahut Minister na mateng pangduna Kakchingda lupa crore kunmapan henbagi water supply ki scheme sabagi mathakta Kakchingdagi tekcham amadi Paleldagi mantak phawbagi lambi ani asi PMGSY scheme gi makhada nauna semlagani amadi Kakchingda gari masing hengalakpa asigi yenglaga matamga chunaba achoba parking amasu sanaba hotnari haiki Chief Minister Nongthombam Birena umang yokhatnaba lamlaki sa ucheksing ngaksenaba akan mathabak lokhatlingai chairakta ngasi ayuk mayang Imphal Bazar area da lamlaki ucheksing pharaga yole haiba akhanaba pau ama phangbadagi Unique Wildlife Protection Committee Manipur Kakching Range Forest Staff amadi Wildlife Crime Control Bureau Eastern Region gi apunba team amana khudakta changsinduna thiba humbagi thabak chathakibaga loinana ujek pharaga lalonbani haiba miyoi ani phagat pangamkhre Unique Wildlife Protection Committee Manipur gi Secretary Sanaton Irengbamna khudek piduna thadorakpa cherol amagi matung ina ujek lalonbagi damak pharaba miyoi ani adudi mayang Imphal Haigum Yangbidagi Akham Tongba Chahi Yankainithoi Apokpa Akham Modhu amasung Ningthauzam Ibochauba Chahi Yankaimari Apokpa Ningthauzam Thoiba Kawi Hairi Tungda Makoidagi ucheksing adu laibani haiba miyoi amagasu phagatki hairaduna makoidagi asiba uchek nganu Thoiding nam amom amaga nganu mitngaubi laba amaga phangba ngamki hairi Makhoi ani asi Loktak Pat ki nongpok thangba saruksingda yamna toina uchek pharaga lalonbagi thabak tawi Makhoina pharakpa ucheksing asi mayang Imphal da leiba sa yen sempham sing amadi yu yonpham vendor singda supply tawi Pharaba miyoi ahumak Wildlife Protection Act 1972 gi makhada action lokhatnaba Central Forest Division da sinakhre hairi Ningthamthagi matamda miramdagi pairakpa lamlaki ucheksing Loktak ki phumdi mathakta leiba Kharsa Saji Singh Sadanba miyoi singna toina phabagi pau leire Makhoi gi mathakta su akanba bideng changlagani hairaduna miyamnasu lamlaki ucheksing amadi Kharsa Saji Singh phabidanaba cherol asina appeal tawjari All Manipur Working Journalists Union Amju Lingkhatpada achoba thaudang lauramba Potsangbam Radhesham miyamna PR Syam haina Khangnariba veteran journalist ngarang ayuk masagi anaba ama nambaram oiduna Rims Hospital da laikhidre masagi chahi 68 sukhre PR Syam Amju Lingkhatlaba matung union asigi ihan hanba General Secretary gi thaudang lauramki mahangna laikhidabada Amju gi President Wangkhemcha Samjaina preside tawduna union amadi Editors Guild Manipur gi thaupuba singna awaba fongbagi mifam ama ngasi Manipur Press Club ta pangthokre Union asigi President amadi Advisor Singyauna laikhidraba veteran journalist asigi laifam Uripok takhelambam laikai da chattuna imung manunggi awabada saruk yaki mahaki machanupa ani machanupi ani amadi loinabi laihori laikhidraba PR Syam Imphal da nungtigi fonglamba pauche kholaugi paumi ama oina horakhi Simanta Patrika pauche dasu matam sangna I paugi lamda kathoktuna thabak tawrambata natana paumi singi union ama semnaba hotnabada achoba thaudang lauramki
ꯃꯍꯥꯛꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡ ꯄꯥꯎꯃꯤ ꯈꯨꯟꯅꯥꯏꯅ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯝꯖꯨꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ 2 ꯔꯣꯝ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ 19 ꯁꯨꯕ ꯏꯝꯐꯥꯜ ꯕꯨꯛ ꯐꯦꯌꯔ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ 24 ꯐꯥꯎꯕ ꯏꯝꯐꯥꯜꯒꯤ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯌꯣꯟꯅꯤꯡꯕ ꯕꯨꯛ ꯁ꯭ꯇꯣꯜꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯆꯤꯐ ꯂꯥꯏꯕ꯭ꯔꯦꯔꯤꯌꯥꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯜꯂꯛꯄ ꯌꯥꯒꯅꯤ꯫ ꯁꯔꯨꯛ ꯌꯥꯒꯗꯕ ꯕꯨꯛ ꯁ꯭ꯇꯣꯜꯁꯤꯡꯒꯤ ꯂꯣꯇꯔꯤꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟড ꯀꯟꯇ꯭ꯔꯣꯜ ꯌꯨꯅꯤꯠ (DAPCU) ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯉꯁꯤ HIV/AIDS ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯇꯦꯁꯠ ꯑꯦꯟড ꯇ꯭ꯔꯤꯠ ꯐꯣꯔ PL-HIV/AIDS ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯀꯦꯄꯥꯁꯤꯇꯤ ꯕꯤꯜꯗꯤꯡ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ CMO ꯊꯧꯕꯥꯜꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ NHM ꯇ꯭ꯔꯦꯅꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ CMO ꯊꯧꯕꯥꯜ ꯗꯣꯛꯇꯔ ꯋꯥꯏ ꯅꯣꯀꯨꯜ, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯑꯣꯐꯤꯁꯥꯔ ꯊꯧꯕꯥꯜ ꯗꯣꯛꯇꯔ ꯕꯤꯖꯦꯟꯗ꯭ꯔ ꯑꯃꯗꯤ PO ITEC ꯄꯦꯠ ꯅꯥꯎꯔꯦꯝ ꯖꯤꯇꯦꯟꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯕꯤꯍꯥꯟ ꯄ꯭ꯔꯣꯖꯦꯛ ꯊꯧꯕꯥꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ HIV/AIDS ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 30 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CMO ꯊꯧꯕꯥꯜ ꯗꯣꯛꯇꯔ ꯋꯥꯏ ꯅꯣꯀꯨꯜꯅ ꯍꯥꯏ HIV/AIDS ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡꯗ ꯍꯟꯊꯕ ꯋꯥꯈꯜ ꯈꯟꯕ ꯇꯧꯗꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯂꯥꯏꯑꯣꯡ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯁꯣꯛꯍꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯄꯦꯟꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯑꯣꯡ ꯑꯁꯤ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯦꯛꯁꯟꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯝꯗꯤꯡ ꯏꯗꯨꯀꯦꯇꯦꯗ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ (ꯂꯦꯋꯥ) ꯂꯝꯗꯤꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯀꯟꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯂꯝꯗꯤꯡꯒꯤ ꯂꯧꯀꯣꯟꯗ ꯂꯥꯡ ꯊꯥꯛꯇꯨꯅ ꯎꯆꯦꯛ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯂꯦꯋꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯨꯕꯗ ꯎꯆꯦꯛ ꯐꯥꯔꯤꯕ ꯀꯥꯡꯕꯨꯅ ꯕꯣꯔꯥ ꯈꯥꯎ ꯑꯃ ꯂꯪꯊꯣꯛꯂꯝꯂꯒ ꯁꯉꯥꯏꯌꯨꯝꯐꯝ ꯈꯨꯟꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯦꯋꯥꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯕ ꯂꯝ ꯈꯨꯅꯨ ꯑꯃ ꯌꯥꯎꯔꯝꯈꯤ꯫ ꯇꯨꯡꯗ ꯎꯆꯦꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯍꯟꯈꯤ ꯑꯃꯗꯤ ꯎꯆꯦꯛ ꯐꯥꯕꯗ ꯁꯤꯖꯤꯟꯅꯕ ꯂꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯂꯝꯗꯤꯡ ꯋꯥꯡꯖꯤꯡ ꯂꯧꯕꯨꯛꯇ ꯐꯥꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯂꯦꯋꯥꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯎꯆꯦꯛ ꯐꯥꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯤꯌꯨ ꯃꯔꯝꯗꯤ ꯁꯥ ꯎꯆꯦꯛꯁꯤꯡꯁꯦ ꯃꯁꯤꯗꯤ ꯆꯍꯤ ꯑꯃꯗꯁꯨ ꯌꯥꯝꯅ ꯄꯣꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯝ ꯀꯣꯛꯑꯒ ꯌꯥꯝꯅ ꯃꯆꯥ ꯑꯣꯟꯒꯟꯕ ꯉꯥ ꯑꯣꯏꯅ ꯆꯥꯁꯦ꯫ ꯑꯁꯨꯝꯕ ꯂꯝꯗꯒꯤ ꯁꯥ ꯎꯆꯦꯛ ꯐꯥꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯆꯠꯊꯕꯤꯒꯅꯨ꯫ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯅ ꯈꯔ ꯊꯦꯡꯉꯝꯃꯒꯗꯤ ꯃꯍꯥꯛꯀꯤ ꯍꯥꯏꯔꯤꯕ ꯂꯝ ꯈꯨꯅꯨꯁꯦ ꯃꯁꯤ ꯀꯟꯕ ꯉꯝꯃꯣꯏ꯫